ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯒ country ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯇꯧꯅꯕ ꯂꯥꯟ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝꯗ ꯊꯥꯗꯒꯗꯕ ꯄꯣꯠꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯤꯡ ꯎꯀꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯕꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯒꯨꯝꯂꯕ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯌꯥꯖꯅꯤꯡꯗꯦ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇꯔꯗ ꯇꯛꯁꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯕꯨꯔꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨ ꯐꯅ ꯃꯨꯊꯠꯀꯗꯕꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯁꯤ ꯃꯅꯥꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯑꯆꯦꯠꯄ ꯈꯣꯡꯐꯝ ꯑꯗꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯜꯂꯥꯎꯁꯦ ꯑꯩꯈꯣꯏ ꯂꯥꯎꯖꯕꯅꯤ ꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯔꯅꯕ꯭ꯂꯥ ꯑꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯁꯤ ꯍꯥꯏꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯃꯤꯆꯝ ꯑꯩꯈꯣꯏ ꯀꯩꯁꯨꯝꯇ ꯈꯪꯖꯗꯕ ꯅꯨꯄꯤ ꯁꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯀꯚꯔꯦꯖ ꯇꯧꯕ ꯆꯠꯂꯤꯕꯁꯤꯡ ꯕꯣꯝ ꯃꯆꯦꯅ ꯄꯥꯜꯂꯒ ꯁꯣꯛꯑꯒ ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯗ ꯄꯥꯟꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯜꯂꯥꯎꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯎꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯅꯤ